ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯂꯥꯏꯅꯤꯡꯕ ꯉꯁꯤꯗꯒꯤ ꯆꯍꯤ 100ꯔꯣꯝꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯂꯩꯔꯤꯕ ꯃꯣꯡꯕ ꯍꯟꯕ ꯎꯃꯪꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯄꯤꯁꯛ ꯀꯧꯕ ꯅꯨꯄꯥꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯒꯨꯔꯨꯅ ꯐꯖꯅ ꯇꯝꯕꯤꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯒꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯊꯛꯁꯤ ꯈꯥꯁꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯅ ꯈꯪꯂꯝꯃꯤ꯫ ꯅꯣꯡ ꯆꯤꯡ ꯊꯥꯡꯗꯕ ꯅꯨꯡꯊꯤꯜ ꯑꯃꯗ ꯃꯍꯥꯛꯀꯤ ꯒꯨꯔꯨꯒꯤ ꯂꯥꯏꯅꯤꯡꯐꯝ ꯈꯥꯡꯄꯣꯛꯇꯒꯤ ꯃꯄꯥꯟꯗ ꯃꯍꯥꯛꯅ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯩꯕꯣꯛ ꯆꯤꯡꯗ ꯆꯠꯇꯨꯅ ꯊꯩꯕꯣꯡ ꯍꯦꯛꯅꯤꯡꯈ꯭ꯔꯦꯗ꯫ ꯏꯁꯣꯔꯒꯤ ꯇꯧꯒꯗꯕ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯒꯨꯔꯨꯒꯤ ꯃꯐꯝꯗ ꯆꯪꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯒꯨꯔꯨꯗꯦꯕ, ꯉꯁꯤ ꯑꯁꯤ ꯍꯩꯕꯣꯛ ꯆꯤꯡꯗ ꯆꯠꯇꯨꯅ ꯊꯩꯕꯣꯡ ꯈꯖꯤꯛꯇ ꯍꯦꯛꯆꯔꯨꯒꯦ ꯌꯥꯕꯤꯒꯗ꯭ꯔꯥ? ꯒꯨꯔꯨꯅ ꯈꯨꯝꯂꯛꯏ, ꯆꯠꯈꯤꯅꯨ, ꯍꯤꯡꯆꯥꯕꯤꯅ ꯅꯪꯕꯨ ꯆꯦꯟꯈ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ? ꯒꯨꯔꯨꯗꯨ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯌꯥꯅꯤꯡꯗꯕꯗꯨ ꯎꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯦꯕꯣꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯨ ꯇꯁꯦꯡ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯐꯣꯡꯗꯣꯛꯆꯔꯝꯃꯤ꯫ ꯆꯥꯟꯕꯤꯌꯨ ꯒꯨꯔꯨꯗꯦꯕ, ꯑꯩ ꯆꯠꯆꯔꯨꯒꯦ꯫ ꯄꯤꯁꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯝꯃꯤ꯫ ꯐꯔꯦ, ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯆꯠꯂꯣ꯫ ꯒꯨꯔꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯆꯠꯄꯗ ꯆꯦꯖꯦꯠ 3 ꯑꯁꯤ ꯄꯨꯈꯣ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯃꯟꯇ꯭ꯔ ꯏꯕ ꯆꯦ ꯉꯥꯛꯇꯅꯤ꯫ ꯅꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯆꯦ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯌꯨ꯫ ꯒꯨꯔꯨꯒꯤ ꯊꯧꯖꯥꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯄꯤꯁꯛ ꯃꯕꯨꯛꯅꯤꯡꯗ ꯈꯪꯍꯧꯗꯅ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯊꯨꯅꯃꯛ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯥꯝꯂꯤꯕ ꯃꯗꯨꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯩꯕꯣꯛ ꯆꯤꯡ ꯑꯁꯤ ꯆꯥꯕꯗ ꯌꯥꯝꯅ ꯍꯥꯎꯔꯕ ꯎꯍꯩ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯍꯧꯕꯗ ꯃꯃꯤꯡ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯨꯞꯄ ꯍꯩꯕꯣꯛ ꯆꯤꯡꯒꯤ ꯑꯀꯣꯏꯕꯗ ꯃꯊꯟꯇ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯂꯦꯞꯄ ナꯏꯗꯦ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ꯫ ꯆꯤꯡꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯄꯤꯁꯛ ꯃꯊꯟꯗ ꯃꯆꯤꯟꯗ ꯍꯥꯏꯗꯣꯛꯆꯈꯤ, ꯊꯩꯕꯣꯡꯁꯤꯡ ꯑꯁꯤ ꯀꯌꯥꯗ ꯆꯥꯎꯈ꯭ꯔꯕ, ꯃꯅꯝ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ, ꯑꯩꯗꯤ ꯊꯩꯕꯣꯡꯁꯨ 3ꯗꯒꯤ ꯍꯦꯟꯅ ꯄꯨꯕꯁꯨ ꯉꯝꯂꯣꯏ꯫ ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛꯄꯨ ꯃꯣꯡꯕ ꯍꯟꯕ ꯎꯃꯪꯗꯒꯤꯔꯥ? ꯆꯤꯡꯒꯤ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯄꯤꯁꯛꯀꯤ ꯄꯨꯛꯅꯤꯡ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯄꯤꯁꯛ ꯆꯉꯛꯅꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯈꯣꯟꯖꯦꯜꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯂꯥꯎ, ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯎ꯫ ꯍꯟꯗꯃꯨꯛꯇꯤ ꯄꯤꯁꯛ ꯇꯁꯦꯡꯅ ꯈꯪꯂꯦ ꯊꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯅꯨꯕꯤ ꯑꯃꯗꯒꯤꯅꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯌꯥꯝꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯈꯪꯅꯕꯒꯤ ꯃꯑꯣꯡꯗ ꯄꯤꯁꯛ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯊꯦꯜ ꯑꯁꯤꯗ ꯑꯆꯧ ꯑꯆꯧꯕ ꯊꯩꯕꯣꯡ ꯃꯈꯜ ꯃꯈꯜ ꯄꯥꯜꯂꯤ꯫ ꯊꯩꯕꯣꯡ ꯃꯔꯨ ꯑꯗꯨꯁꯨ ꯐꯨꯠꯄꯤꯒꯦ꯫ ꯍꯩꯅꯧ, ꯂꯐꯣꯏ, ꯆꯨꯖꯥꯛꯅꯆꯤꯡꯕ ꯌꯥꯝꯅ ꯄꯥꯜꯂꯤ꯫ ꯅꯪꯅ ꯍꯦꯛꯅꯤꯡꯕ ꯃꯈꯩ ꯍꯦꯛꯇꯨꯅ ꯄꯨꯖꯈꯣ꯫ ꯑꯣ, ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ, ꯄꯤꯁꯛꯅ ꯍꯥꯏꯔꯛꯏ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛ ꯍꯧꯖꯤꯛ ꯇꯨꯝꯅꯤꯡꯂꯕ꯭ꯔꯥ? ꯉꯁꯤ ꯑꯍꯤꯡ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯦꯛꯊꯣꯛꯂꯣ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ꯫ ꯑꯍꯜ ꯅꯍꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩꯗ ꯇꯥꯂꯛꯁꯤꯗ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯅꯤꯡ ꯇꯝꯅ ꯑꯇꯤꯌꯥꯗ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯃꯐꯝ ꯑꯗꯨ ꯑꯁꯨꯝ ꯏꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯑꯏꯪꯕꯗꯨ ꯀꯣꯛꯅꯕ ꯐꯩꯖꯨꯞ ꯁꯨꯞꯇꯨꯅ ꯊꯨꯅꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯗꯨꯗ ꯃꯍꯥꯛꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯧꯒꯠꯂꯦ, ꯑꯗꯨꯒ ꯀꯤꯊꯤ ꯀꯤꯔꯨꯝ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯝꯃꯤ꯫ ꯅꯣꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯌꯦꯡꯉꯨꯅꯦ, ꯍꯅꯨꯕꯤꯁꯤ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤꯅꯦ꯫ ꯄꯤꯁꯛꯅ ꯐꯩꯖꯨꯞ ꯃꯈꯥꯗꯒꯤ ꯌꯦꯡꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯊꯟꯇ ꯃꯆꯤꯟꯗꯒꯤ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯗꯣꯛꯈꯤ, ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯍꯅꯨꯕꯤ ꯑꯁꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯏꯃꯨꯡꯒꯤ ꯀꯥꯗꯨ ꯈꯔ ꯑꯗꯨꯃꯛ ꯆꯥꯎꯔꯤ꯫ ꯏꯃꯨꯡꯗꯨꯗ ꯑꯆꯧꯕ ꯈꯥꯡꯖꯥꯎ ꯑꯃ ꯏꯁꯤꯡ ꯊꯟꯂꯞ ꯇꯧꯅ ꯌꯥꯎꯔꯤ꯫ ꯂꯨꯔꯕ ꯏꯁꯤꯡꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯌꯦꯡꯊꯗꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯃꯤ ꯌꯦꯡꯖꯔꯤ, ꯑꯗꯨꯒ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, ꯑꯩꯁꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ? ꯑꯩꯒꯤ ꯀꯣꯛꯀꯤ ꯏꯆꯤ ꯑꯅꯤꯁꯤ ꯀꯌꯥꯗ ꯁꯥꯡꯅ ꯍꯧꯈ꯭ꯔꯕ? ꯑꯩꯒꯤ ꯊꯧꯔꯕ ꯁꯥꯡꯇꯛ ꯇꯧꯔꯕ ꯍꯨꯌꯥ ꯑꯁꯤꯁꯨ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ? ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯄꯤꯁꯛ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫
ꯄꯤꯁꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯍꯜꯗꯨꯅ ꯃꯁꯥꯒꯤ ꯃꯥꯏꯊꯣꯡ ꯏꯁꯤꯡꯗꯨꯗ ꯌꯦꯡꯊꯖꯕꯗ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯃꯁꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯎꯖꯕ ꯐꯪꯖꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯇꯥꯏ꯫ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯒꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯍꯤꯡꯅꯅꯕ ꯑꯌꯨꯛ ꯑꯉꯟꯕꯗ ꯌꯨꯝꯗ ꯆꯠꯍꯧꯔꯒꯦ"꯫ ꯅꯣꯡꯉꯥꯜꯂꯦ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯅꯨꯕꯤꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯟꯄꯣꯛ, ꯑꯩ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯅꯤꯡꯏ, ꯏꯔꯨꯖꯅꯤꯡꯏ"꯫ "ꯉꯥꯏꯈꯣ, ꯍꯧꯖꯤꯛ ꯌꯥꯝꯅ ꯏꯪꯂꯤ, ꯅꯪꯒꯤ ꯂꯩꯐꯝꯗ ꯑꯗꯨꯃꯛ ꯂꯩꯈꯣ", ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯄꯪꯀꯨꯏ ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇꯅꯤ, ꯏꯆꯝ ꯆꯝꯅ ꯏꯔꯨꯖꯊꯣꯛꯄꯇꯅꯤ", ꯄꯤꯁꯛꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡ ꯐꯥꯊꯖꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯝꯃꯤ꯫ "ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯀꯌꯥꯗ ꯑꯋꯥꯕ ꯄꯤꯔꯤꯕꯅꯣ"꯫ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯌꯦꯡꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯆꯠꯂꯨꯔꯣ", ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯃꯤ, "ꯑꯩꯅ ꯅꯪꯒꯤ ꯈ꯭ꯋꯥꯡꯒꯤ ꯑꯀꯣꯏꯕꯗ ꯊꯧꯔꯤ ꯑꯁꯤꯅ ꯄꯨꯟꯕ ꯇꯥꯏ"꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯧꯔꯤ ꯑꯁꯥꯡꯕ ꯑꯃꯅ ꯄꯤꯁꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯊꯣꯛꯀꯤ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯇꯥꯡꯅ ꯐꯪꯕ ꯈꯨꯗꯣꯡꯆꯥꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯄꯤꯁꯛꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ, "ꯑꯩ ꯍꯧꯖꯤꯛ ꯄꯨꯟꯁꯤ ꯆꯦꯟꯖꯦꯜ ꯂꯣꯏꯗꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯨꯅ ꯌꯥꯡꯅ ꯇꯧꯕ ꯇꯥꯏ"꯫ ꯃꯍꯥꯛꯅ ꯂꯥꯏꯕꯛ ꯐꯕ ꯃꯟꯇ꯭ꯔꯒꯤ ꯆꯦ ꯑꯃ ꯄꯨꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯩꯕꯨ ꯀꯧꯔꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ"꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯦꯖꯦꯠ ꯑꯗꯨ ꯂꯪꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯧꯔꯤ ꯀꯤꯁꯤ ꯊꯣꯛꯇꯨꯅ ꯃꯅꯤꯡꯊꯣꯡꯗ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯊꯣꯛꯂꯝꯃꯤ꯫ ꯄꯤꯁꯛꯇꯨ ꯊꯨꯅꯃꯛ ꯅꯨꯡꯁꯤꯠꯀꯨꯝꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯨꯔꯣ ꯊꯨꯔꯣ ꯅꯨꯄꯥꯃꯆꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕꯔꯥ"꯫ ꯃꯟꯇ꯭ꯔꯒꯤ ꯆꯦꯖꯦꯠ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯈꯣ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯈꯣ"꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯉꯥꯏꯔꯝꯃꯤ꯫ ꯀꯌꯥꯗ ꯀꯨꯏꯅ ꯏꯔꯨꯖꯈ꯭ꯔꯕ, ꯍꯧꯖꯤꯛꯃꯛ ꯊꯣꯛꯂꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯑꯃꯨꯛꯀ ꯆꯦꯖꯦꯠ ꯑꯗꯨꯅ "ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯈꯣ" ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯕ ꯃꯈꯩ ꯉꯥꯏꯔꯒ ꯊꯣꯛꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯊꯣꯡ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯈ꯭ꯔꯦ, ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯇꯥꯟꯅꯗꯨꯅ ꯐꯥꯒꯅꯤ"꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯐꯪꯂꯝꯃꯤ꯫ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯅꯤꯁꯨꯕ ꯃꯟꯇ꯭ꯔꯒꯤ ꯆꯦꯖꯦꯠ ꯑꯗꯨ ꯄꯨꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯑꯆꯧꯕ ꯂꯩꯉꯣꯏꯒꯤ ꯆꯤꯡꯖꯥꯎ ꯑꯃ ꯑꯣꯏꯔꯣ"꯫ ꯂꯦꯞꯄ ꯂꯩꯇꯅ ꯅꯨꯄꯥ ꯑꯗꯨ ꯐꯥꯅꯕ ꯇꯥꯟꯅꯔꯛꯂꯤꯕ ꯍꯤꯡꯆꯥꯕꯤ ꯆꯤꯡꯖꯥꯎ ꯑꯗꯨ ꯀꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯂꯩꯅꯨꯡꯗ ꯄꯨꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯖꯕ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯥꯈꯠꯂꯛꯇꯨꯅ ꯆꯤꯡꯗꯣꯜ ꯌꯧꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯤꯡꯗꯣꯟꯗꯨꯗꯒꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯈꯪꯒꯅꯤꯗꯅ, ꯑꯩꯅ ꯅꯪꯕꯨ ꯆꯥꯊꯣꯛꯀꯗꯧꯔꯤꯕꯅꯤ"꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯋꯥꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯑꯔꯥꯞꯄꯗ ꯃꯣꯡꯕ ꯍꯟꯕꯒꯤ ꯂꯥꯏꯁꯪ ꯎꯔꯝꯃꯤ, ꯃꯗꯨꯒ ꯑꯍꯨꯝꯁꯨꯕ ꯃꯟꯇ꯭ꯔ ꯏꯕ ꯆꯦꯖꯦꯠ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯌꯥꯝꯅ ꯄꯥꯛꯄ ꯏꯁꯤꯡ ꯆꯣꯅ ꯆꯦꯟꯕ ꯏꯔꯩ ꯀꯟꯕ ꯇꯨꯔꯦꯜ ꯑꯃ ꯑꯣꯏꯔꯣ"꯫ ꯄꯥꯛ ꯆꯥꯎꯔꯕ ꯏꯆꯦꯜ ꯀꯟꯕ ꯇꯨꯔꯦꯜ ꯑꯃꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨ ꯊꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯗꯨꯅ ꯏꯔꯣꯏꯔꯝꯃꯤ, ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯏꯊꯛ ꯏꯄꯣꯝꯅ ꯃꯍꯥꯛꯄꯨ ꯂꯥꯞꯅ ꯆꯦꯟꯊꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯣꯡꯕ ꯍꯟꯕꯒꯤ ꯂꯥꯏꯁꯪꯗ ꯊꯨꯡꯂꯦ꯫ ꯃꯍꯥꯛꯅ ꯂꯥꯏꯁꯪꯗꯨꯗ ꯊꯨꯡꯂꯝ ꯊꯨꯡꯐꯥꯠꯇ꯭ꯔꯤꯉꯩꯗ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ, "ꯒꯨꯔꯨꯗꯦꯕ, ꯍꯣ ꯒꯨꯔꯨꯗꯦꯕ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯍꯤꯡꯆꯥꯕꯤꯅ ꯇꯥꯟꯅꯔꯛꯂꯦ"꯫ ꯑꯋꯥ ꯑꯅꯥ ꯑꯃꯁꯨꯡ ꯑꯁꯤ ꯑꯆꯪꯒꯤ ꯋꯥꯔꯤꯁꯤꯡ ꯅꯤꯡꯊꯤꯖꯅ ꯈꯪꯂꯕ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯒꯨꯔꯨꯗꯦꯕꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯊꯨꯔꯣ ꯊꯨꯔꯣ, ꯎꯄꯨ ꯁꯔꯪ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯣ"꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯣꯔ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯡꯅꯅ ꯍꯣꯟꯗꯨꯅ ꯂꯥꯏꯁꯪꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯆꯥ ꯑꯊꯛꯀꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯒꯨꯔꯨꯗꯦꯕꯗ ꯑꯁꯥꯎꯕꯒꯤ ꯈꯣꯟꯐꯝꯗ ꯍꯪꯂꯛꯂꯝꯃꯤ, "ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯐꯝꯁꯤꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯁꯤꯜꯂꯛꯄ꯭ꯔꯥ"꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯑꯁꯥꯕ ꯃꯩꯊꯛꯇ ꯂꯩꯕ ꯈꯥꯡ ꯑꯃ ꯄꯥꯏꯅ ꯄꯥꯏꯅ ꯈꯨꯝꯂꯝꯃꯤ, "ꯑꯦ, ꯑꯩꯒꯤ ꯁꯦꯕꯛ ꯅꯨꯄꯥꯃꯆꯥꯗꯨꯔꯥ, ꯃꯍꯥꯛꯇꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯍꯩꯕꯣꯛ ꯆꯤꯡꯗ ꯊꯩꯕꯣꯡ ꯍꯦꯛꯄ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ"꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯀꯟꯕ ꯈꯣꯟꯐꯝꯗ ꯑꯁꯥꯎꯕ ꯐꯨꯗꯣꯛꯇꯨꯅ ꯂꯥꯎꯔꯝꯃꯤ, "ꯍꯦ ꯑꯍꯜ, ꯃꯤꯅꯝꯕ ꯉꯥꯡꯒꯅꯨ, ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩ"꯫ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ,
ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ꯫ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕ ꯍꯣꯠꯅꯕꯗ ꯃꯤꯅꯝꯕ ꯉꯥꯡꯕꯗ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯑꯍꯜꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯒꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨ ꯁꯥꯎꯅꯤꯡꯕꯅ ꯃꯃꯤꯠꯇꯨ ꯏ ꯀꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯥꯝꯅ ꯇꯦꯟꯕ ꯋꯥꯍꯩ ꯑꯃꯅ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯆꯤꯜꯗꯒꯤ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ, "ꯏꯍꯦ, ꯑꯩꯒꯤ ꯇꯜ ꯑꯁꯤ ꯀꯥꯈꯤꯒꯗꯧꯔꯦꯅꯦ"꯫ "ꯏꯁ, ꯇꯜ ꯍꯥꯏꯕ"꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯆꯤꯜꯗꯨꯗ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯍꯜꯗꯨꯅ ꯆꯥꯅꯕ ꯑꯍꯥꯎꯕ ꯇꯜ ꯍꯧꯕꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯃꯇꯤꯜ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, "ꯏꯁ, ꯆꯥꯅꯤꯡꯈ꯭ꯔꯦꯗ"꯫ ꯆꯦꯡꯅ ꯍꯧꯕ ꯐꯣꯡ ꯐꯣꯡ ꯁꯥꯗꯨꯅ ꯃꯅꯤꯜ ꯋꯥ ꯋꯥ ꯀꯥꯔꯕ ꯇꯜ ꯑꯗꯨ ꯎꯕꯗ ꯆꯤꯡꯖꯥꯎ ꯂꯥꯟꯗꯨꯅ ꯑꯃꯗꯤ ꯋꯥꯅ ꯏꯔꯣꯏꯗꯨꯅ ꯇꯨꯔꯦꯜ ꯂꯥꯟꯗꯨꯅ ꯂꯥꯛꯂꯕ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯗꯨꯅ ꯐꯟꯗꯣꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯒꯨꯔꯨꯗꯦꯕꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯅꯨꯄꯤ, ꯅꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯑꯇꯤꯊꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯍꯥꯛꯅ ꯍꯦꯛ ꯆꯥꯅꯤꯡꯕ ꯃꯈꯩ ꯆꯥꯕ ꯌꯥꯒꯅꯤ, ꯄꯤꯁꯨ ꯄꯤꯖꯒꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛ ꯇꯧꯕ ꯉꯝꯕ ꯅꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯎꯠꯂꯨ꯫ ꯆꯦꯡꯅ ꯍꯧꯕ ꯇꯜ ꯄꯤꯖꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯪꯅ ꯆꯥꯎꯕ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯅꯁꯥꯗꯨ ꯆꯥꯎꯊꯣꯛꯎ" ꯍꯥꯏꯗꯨꯅ ꯒꯨꯔꯨꯗꯦꯕꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯆꯥꯎꯕ ꯌꯥꯕ ꯃꯈꯩ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯂꯝꯃꯤ꯫ "ꯅꯨꯡꯉꯥꯏꯔꯦ, ꯐꯔꯦ ꯐꯔꯦ, ꯑꯣꯛꯂꯦ, ꯃꯗꯨ ꯑꯃꯨꯛ ꯇꯣꯛꯂꯣ"꯫ ꯒꯨꯔꯨꯗꯦꯕꯅ "ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯤꯛꯁꯤꯟꯕ ꯉꯝꯕꯒꯦ ꯍꯥꯏꯕ ꯑꯗꯨꯇꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯌꯦꯡꯅꯤꯡꯏ"꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯎꯠꯆꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯄꯤꯛꯁꯤꯟꯕ ꯌꯥꯕ ꯃꯈꯩ ꯄꯤꯛꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯍꯋꯥꯏ ꯃꯪꯒꯜ ꯃꯔꯨꯃꯨꯛ ꯆꯥꯎꯅ ꯄꯤꯛꯁꯜꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯁꯥꯒꯤ ꯁꯛꯇꯤ ꯎꯠꯂꯤꯕ ꯍꯤꯡꯆꯥꯕꯤ ꯑꯃꯁꯨꯡ ꯒꯨꯔꯨꯗꯦꯕ ꯑꯅꯤꯒꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯑꯗꯨ ꯁꯔꯪ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯨꯔꯨꯗꯦꯕꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯅꯤꯡꯕꯒꯤ ꯃꯃꯤ ꯇꯥꯗꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯋꯥꯏ ꯃꯪꯒꯜ ꯃꯨꯛꯇꯪ ꯄꯤꯛꯁꯤꯟꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯒꯨꯔꯨꯗꯦꯕꯅ ꯇꯥꯞ ꯐꯥꯗꯨꯅ ꯇꯜ ꯍꯧꯔꯤꯕ ꯈꯥꯡꯖꯥꯎ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯊꯥꯎ ꯌꯥꯎꯕ ꯈꯥꯡ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯀꯥꯊꯦꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯐꯥꯛ ꯐꯥꯛ ꯅꯣꯛꯇꯨꯅ ꯁꯔꯪꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨꯗꯦꯕꯗ ꯈꯨꯔꯨꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯍꯩꯕꯣꯛ ꯆꯤꯡꯗ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯤꯈ꯭ꯔꯦ"꯫ ꯒꯨꯔꯨꯗꯦꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ, ꯋꯥꯗꯤ ꯉꯥꯡꯗꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯤꯁ꯭ꯌꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯃꯆꯥꯁꯤꯡꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯍꯩꯕꯣꯛ ꯆꯤꯡꯗ ꯊꯩꯕꯣꯡ ꯍꯦꯛꯄ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯆꯠꯅꯔꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯄꯨꯖꯔꯛꯄ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫